Akasvani Imphal Kshetrimayum Chitrabhanu na pau paziri. Rajapal Ajay Kumar Valana Imphal gi Thankal Bajar gi NG Avenue da nauna semjinba Mahatma Gandhi Park ngasi sangakre thorum aduda jati gi mapa Mahatma Gandhi gi mitam da leikatuna ikai khumna bu utki thorum aduda MLA ki H Joy Kishan Saru yakhi Mamang thagi kungani thoi da Pakistan based over terrorist na Jammu amasung Kashmir gi Pahalgam da chathakiba attack adu gi pakhumda leiba asina chathakiba Operation Sindoor da terrorist chama hen hapangam ki haina ngaksel mantralo na phungdorakli Operation Sindoor matang da Varat Lanmi gi makok thongbo official singyaw ba pawgi mipam amada Director General Military Operations Lieutenant General Rajiv Gaina High Operation Sindoor asi terrorist ki thabuk thoram sing sillang ba amadi mateng pangbada yawba miyoi singi mathakta chathabani Operation asina terrorist ki infrastructure amasong terrorist group sing da akanana chathakibani Operation atu da terrorist group sing amadi makoina leri ba mafam training center na chingba khak natana atopa mafam sing da Varat Lanmi na landa khiba leite Mangna hai Indian Air Force amadi Indian Navy na Operation asimai pahanaba honabada achoba thodang lawki Operation atu da Pakistan Army gi personnel kuntra manga dagi ni purom phawba sire haibigi paulei makoi me terete gi tara phawba line of control paring da chatakiba bomb amadi nomai kamna bagi thodok singda lekhidabani hairi Ngaksel Mantri Rasta Singna Lucknow da Brahmos Aircraft Integration and Testing Facility video conferencing ki khutang da hangdokre thormadu da wangang bada mantri na hai Brahmos asi malem gi oina khwaidigi mapanga kanba missile singi manung da amani ngasi di malem da varet asi khwaidigi mapangan kanba lewa singi manung da ama oire mantri na makhatan hai Operation Sindoor asi Pakistan gi terrorist infrastructure sing manghanaba amadi michamiyam da aso open nanghandana ba chathakibani adubu Pakistan na var ki michamiyam da atamnana etek chathabugalona na lesang sing da amanga ta tholi Operation asina varana terrorism mayakta lepa achetpa phirep adu utpagalona na leiba sigi military singi sakti adubu mayek sengna takle Indian Space Research Organization ISRO gi chairman Dr V Narayanana Hairi NASA ISRO radar satellite sing mathang thada thagatlagani Central Agriculture University Imphal gi Agartala leba College of Fishery da pangtokpa University asigi manga suba convocation da saru yaba lakiba ISRO gi chairman Dr V Narayana Akasvani Agartala ga khanan unabada mahangna hai radar satellite asida maru oiba payload ani amasung microwave remote sensing satellite ama yauri mangna makhatan hai payload ani asigi manungda amana warana sabani aduga amana America na sabani convocation aduda tongan raisa kunipan gi mahiroi lising ama changa henbada amasung awong po raisa singi tongan tomba constituent college tara humdugi mahiroi singda degree certificate singen thoki agriculture amasung allied Science singi Mahiro Singda doctoral postgraduate amadi graduate ki degree sing su kusinakhi Punjab Police na Pakistan High Command mari lenaba cross border spy network ama mai pakna manghan bangam khre raise asigi Malarkota town degi Varat Lanmi namaru oiba e pausing pi da chenaba mi ani fare Punjab Police ki mokok Gaurav Yadav na social media da thagat pa post amada hai ahan dagi thizimbagi report matung ina case asida January ba mi ani asi online ki khuthang da sel thadok thajin tawi hairi Delhi airport ngasi punna flight matfudra Taret cancel tokre masig manung da international amasung domestic flight sing yauri passenger sing na makoi na tongu da flight ki akupa warol sing amadi flight ki hongdo hunjin tobagi akupa marol sing makoi na tongu da airline sing dagi khangba yagani hairi Central Bureau of Investigation CBI na raisa nipan ge mapung nifuni to da ti humbagi thabuk chetakre masi digital areas ki mayok da hoji Chathariba Operation Chakra 5 ki saruk amo oina Assam, Nongchu Bengal, Bihar, Uttar Pradesh, Maharashtra, Telangana, Karnataka amasung Tamil Nadu da chathakibani agency na high operation asida mi mga fagar pangamki operation asige makhada tongan ba telecom operators singi point of sales agent sing labor mapam sing amadi atay mapum kya da thi humbugi thabuk chathaki thi humbugi thabu adu da che chang yaw na mobile phone electronic device na chingba polong kaya fagatki Med Department hari Khanong chulum de lakpa kungi nong Kerala gi samudra khungban da tha sigi kuntreta yaruk laba yai masi mahusa gi kungi nong lakpa matam de gi nimit mangani ngang khalabani kungi nong na lakpa asina kalen mai marong mapung phana puthok pangam haibagi asha tawri Tara mga suba Imphal Senior Women's Football League lisingani kumari kumnga gi ngasi sanakiba matching da Manipur Police Sports Club na United FC bu Panjal Anishino da Toykre Ani Suba Premier League singani kun mga kuntaruki ngasi sanakiba match da Asufi
FA amasung Khetri Iril Mapan Youth Club Panjal ani ani chanaduna draw chatkhre paulizere